Leisham lak ngay sago na duna leijaram liba inat iral singasi ngasidi ngarak pina nga lakpagum tanja yengduna amamam satuna tap lakki bagi piwam da lakle. Masagi haurapam manat leijadaba kangbu singna makoitegi oiba samjin sajanba puwari ama sagat na bahana bada masak matum watpana aikoigi asing mamatang ngaiduna huranduna mapot maran manat oinanaba lalumduna leibasu yaudaba nate. Idamdam sigi puwariga sago naramlaba lam sing pat turel amasung masana kayabusu kangu thakta maming thonjilakpa mitopna mapot onthoktuna phongdorakpa lauthorakpa sida amuk khangprek khangba khongthang kaya aikoi pumnamak na mayoknari. Ningsingba thoktraba matamdagi idamdam sigi lehawda leijaramliba u morok ngasidi aikoina sena hawdabadagi mitopna GI tek lawkhre. Lamdam sigi puwariga sago naraklaba leirum phi kajenglei miyamna pamjabagi phajabagi ngasidi malemga saknairaba singi ngaksamda kokthakta yanbiri utpiri aikoigi inat ki polam mitopna pamjabagi setchaba sizinajaba kaide aikoigi imaini chawthok saningaini tawbutabu mafam chana kanglon chumna sizinhanbadi aikoina takpigadabani amasung pochak singasiga lamdam sigi puwariga sago naraklaba wari wakhong horakpamdi kaidongnungda mitopna mapu oikidanaba tingbagi hakti aikoi pumnamakini. Wafam amana maitei furup ki nupi singi lemjaningai oiraba inat ki fanek mapan naibi fanek asigi horakpam makhal amasung mapan da loliba mayak singasigi nungi oibu wahantok leijabata natana makhal khudingi sisinapam se tongali. Hairiba fanek mapan naibi asisu ngasimak Bishnupriya Manipuri singna makhoigi luhong khongdong bada kaina phawbuna manatkum sisinabagi mami social media da leptana thagalakli. Tasengna furup asina pamjaduna set charibra natraga makhoigi oiba puwariga mari leinaba wari wakhong leibra haibadu thidoktuna kadai phau chumbagi haibadu khangdokpagi tangai phadab leiri. Oirakliba phim masida iramdam sigi khundaminariba yellow furup singna magi manat ki polam mapot section na kanduna ngaktuna thamba mathau tarakli. Lamdam amagi pothok nat ki mari leinaba manglam chatigi leijaraklaba posak singbu ngak senduna thambaga loinana Portugi magun maming horokpam mangan dabata natana madugi maridagi lamdamdugi semit lonsu phagat hannabagi damakta malemgi oina Geographical Indication of Goods Registration and Protection Act lesingama samapan marputara mapan samna hairabada GI Tech saphonglei. Bharatsu World Trade Organization gi member oibana kumja lisingani ahumgi September 15 dagi GI Tech chanaba haure. Hairiba GI Tech asi Department of Industry Promotion and Internal Trade Ministry of Commerce and Industry gi midyang makhada mathau pangthokli. Iramdam Manipur gi oinasu tanglaba lamdam sigi pothok pochak khara ukhul gi nungbi chapu kachai gi champra chakhau wangkhai phina singba kharadi GI Tech na ngaklo pire haibagi wafam su leiri. Yamna nungsiba pochak ama oiriba aikhoigi yangkok asisu atop mafam singda furup kayana mawong khara khenarabasu paksana sijinari. Adubu top wahanthok chenna maitei furup ki oinadi yangkok sabagi kanglon tongali amasung mathau su yami. Mi ama pokpudagi siba phawbada yaudaba yade yangkok asisu mapu yamgadoribra. Asidasu natana maitei yum phingarup sangbai tungol tendong thang Marai pareng, Sandrembi pareng, Ngangoi pareng na singba, lamdam sigi tanglaw polam sing, atop lamda pangdaba mayamasi, ngaklaw piduna ngak shalaudrabadi, noongmadi, mapu yamlokpagi natraga, huran kiduna mikut chan kibagi matangsu oirakpiyai. Haujik pong sariba, mukna kangjay, puwariga sagonaduna layriba, umanglay haraubada phawba, lay kangjay shanaba haiduna yauriba. Hai chaki matamda, Ningthau kangmana chai akonba amana matum taba posakta induna sanabadagi kangmagi mingdagi kangjai kaukhiba lainingthau pakhangba machin manau anina muknaduna lakna phanabadagi mukna kaukhiba nongpok ningthongna kangjai gi kangnon taktuna marjinga thangjinga irum ningthauga wangbrenga yangoi ningthauga nambul lakpaga layamsing magi lamba semnaduna mukna kangjai sanakhibagi puwarida wari wakhong chumna leijariba si phawba mitopna khut thingjalaklabani. Amaromda amok lamdam sigi sapham lanpham da sizinaramba khulai singi marakta ama oiriba arambai asisu chahi taret khuntak ngaida awana hoiduna pokhiba maitei masa sing masing chawwa muk sangwatuna Burma da sagol tongba arambai paiba Crazy Horse Regiment linkhat ki amasung masigi mapalna ningthau alung piana Thailand chingblaiba kaya loksen ki Burma gi harau kumaina singba leiba ki thorum kaya dasu Crazy Horse ki arambai gi hai singbu soidana yaudaba yadaba uttaba yadabagum matam sangna Burma lebak na sizinakibagi wapam su leiribani. Iramdam gi tanglaba matam amagi awana kinaramliba lan gi khulai arambai asisu sahi taret khuntaku matungdagi Burma na sizinare haiduna Myanmar gini hairakadoribra.
Hojikti aikoi pumnamakna ifurukki iramdonggi tanglaba lansing ngak senbagi thodang lominabagi tangai phadaba oire.